ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗ ꯂꯥꯏ ꯃꯌꯥꯝꯒꯤ ꯋꯥꯔꯦꯞ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ आर्टिकल ꯑꯁꯤ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯋꯥꯐꯝ ꯈꯔ ꯁꯦꯡꯗꯣꯛꯆꯔꯤ ꯃꯗꯨꯗꯤ आर्टिकल ꯑꯁꯤꯅ ꯀꯅꯥꯒꯨꯝꯕꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯂꯩꯉꯥꯛ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯠꯇꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ ꯄꯨꯝꯅꯃꯛ ꯑꯏꯕꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯉꯥꯛꯇꯅꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯈꯔꯇ ꯑꯣꯏꯔꯁꯨ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅꯕ ꯂꯥꯏ ꯈꯔꯒꯤ ममिंग पंजबने लोइसिलक्पदा आर्टिकल असी लांथोकपदा सोइखी लांखी यावरबसु ताबिरिबा पुम्नमकना ngakpigani आर्टिकल असिबु इबिरक्पा रोमेंद्रजित मोइरांगचा लौबिरसी लॉकडाउन मनुंगसिदा लाई मयामगी वारेप लॉकडाउन मनुंगसिदा लाई मयामगी वारेप nganu marum puraga paikibani yanaw olaga halakle मालेम ताइबंग पान असिदा चदा नौदा संदोक्तुना खुंदा लैतारिबा नमु ताइबंग मीसिंग असिना हौजिक हौजिक हिंगलिबा पुंसी महिंग असि येंगसेलुनबा तोंगान तोंगानबा डिपार्टमेंट खुदिंगमकपु पानरिबा लाई मयाम थादुना मरिक चुमलबा रिपोर्ट खोमगलुरबा मतुंग ऑनरेबल ताइबंग मपुना सभापति ओइदुना लाई मयामगी मिफम अमा पांगथोकखे मिफमदुदा सेल थुमगे लोइसंग पाइरेबे ऑनरेबल मैडम लक्ष्मी जीदा ताइबंग मपुना हौजिक हौजिक मालेमगी सेन थुमदे करंबा फिबमदा लैरि हाइना हंगलकपदा मैडम लक्ष्मीना पाउदमलखे मरनाइगी लनथुम पाइखतख्रबा सेंजाउ पाइबा खुजो खरा खक नतना हंदक कोविड-19 गे लॉकडाउन से लोरकपदा मिसम मियामदी खम थेंगना वारगने सेंजाउ पाइबा सिंगना मसागे सेंदोंग खकी खल्लगा चथौबा पॉलिसी कयाना लाइरबा मियामगे खौरी चरम फजना मेटहौरे हुरानबा मिसिंगसु यामखलकने चरा हेलगा सिबा मिगी मसिंगसु इसिंग इचाउगुम लाकना फाना ngamdana हेंगलकने मालेमगी ओइना याम चाउबा इकोनॉमिक क्राइसिस अमदे सुंगसोय सोयदना थोकलगने मपांगल कनबा लेवाक सिंगना मतु सोनबा लेवाक सिंगबो पुमयोट योसिलगने लंबी सोरोक अमदे रेल गाड़ी मनुंगदा हाना लेरंबा चाकनीबा मसिंगदगे फजना हेंगलकने अदुबु हंदक कोविड-19 गी लॉकडाउन मनुंगदा लूटपाट फजना हईबा कदर खान होय शक्तिमान होयदे अलादीन गी थोउ हाइरिखै थोकपा मित्रंगी थांगमैदु अममम फंगलनी हाइना हौरे मसीदगी निंगथौ अमदे निंगथौगी अंगम मथौसिंगना रेडियोदा टेलीविजनदा मियामबु नुंगसीबा मालहल्लगा फोर्स कन्ना कन्ना nganghौरे अखोइना तौरिबा ngangliba खुदिंगमक मियामगी ngakतने नखोइना मेकमोक लाउरकपदा कैसुम संगदा होइजिल्लगा हवाई थोंगबा पिजगनी नखोइबु नुंगसीमनबदगी तौबनी साउगनो असुमना मबुक मपाउ फरबा मसक मतौ नुंगसीख्रबा निंगथौ अदुना मियामदा मोइथेम तहौरे महाकी पाउदम फजना फोंदोकलमलबा मतुंगदा सभादुदा ऑनरेबल लक्ष्मी चिंगलेमना फमथखे मिफम अदुदा मयाई काबा निसागी लोइसंग पानरिबा ऑनरेबल शंकर महादेवना अहानबा पाउदम लखे हौजिक ताइबंग मियोइबा सिंगी मरक्ता निसा मखल खुदिंगमक्ता एदिक ओइबा मी मयाम यावहौरे मरुओइना इंखलकलिबा नहारोल खरदी येन अनाबगुम उइदुना फकलांगदा ngathaduna ममाई होतुना खांगौरे नुपी लैसाबी अमसुंग मौ नहा खरसु जर्दा तलब साजंदा फजना लाइचु हौरे मरक्तुदा लैबाक्तुगी निंगथौदुना दे खरबरदा रेडियोदा टेलीविजनदा ड्रग याम फजना थिंगहौरे ड्रग की मायोक्ता थेंगनरिबा लान लेपखिरोय हायहौरे ड्रग करबार तौरिबा मी खरसु खबरदा रेडियोदा टेलीविजनदा फाजिल हौरे विचार कन्ना चथहौरे अदुबु यामना नुंगाइतबा पाउ अमना ड्रग करबार फजना मवोंग ताना तौजरगा इमुंगी लैता लाइरा पुनबा होनजरंबा कारण कापुर अमा फारुबगीदमक्ता पुलिस अमा अवाफमदा ताहौरे मदु लैबाक्तुगी कस्टमना यादबनी हाई निंगथौगी मतुंगदा निंगथौगी मिंगचत थिगदबा नत्रगा माना नुंगाइरोइदबा वांगांगबा यादे करिगुंबा मियोइ सिंगदु निंगथौना फारबदे लुपा क्रोर खरा फाइन थिहल्लगा मतम खरदे कैसुम संगी हवाई थोंगबा हेक्ता पिजै मदुगी निंगथौदु यामना अचुंबा चटपा अफबा निंगथौने मागी प्रजा मियामबु मसामकी येंगनबगुमना सुंखन खंदे हौजिकी सोशल मीडियादा थागतनहौरिबसे माबु नुंगसीबगी वा ngakतने मागे अंगम अथौ मंत्री सिंगी मरक्तसु ड्रग ललोनबगी बिचार लोइद्रिबा मिसु अदुम यावहले मबुक याम फै असुमना लाई मयामगी यामना चिंगलेमलबा मिफमदुदा ऑनरेबल शंकर गे मिदन उरकपा पाउदम लोइसिनख्रबा मतुंगदा एजुकेशन लोइसंग पुरेवे मैडम सरस्वती गे ममित मगना उरकपा पाउदम अमुक मखा तारकी हाइरिबा लैबाक अदुगे महिरोइ सिंग अदु मसा मसागी लोंदा लाइरिक तंबा चनहौदे इंग्लिश ngakतने मखोइना ngangnा हौरिबदु बाप ताबा तादबा खंगदे प्राइवेट स्कूलना वाई साइहौरे फजा फजरबा बिल्डिंग ngakta स्कूल सिंगदे अदुगा मिंगचनबसु थागी ट्यूशन फीसु अतिया पकना वांगी लनाई ट्यूशन तौद्रसु याहौदे खुदिंगमक स्कूल मपुसिंगना कुसी राशि तहौरे निंगथौ लैंगाकी स्कूल सिंगे फिबमदी यामना फजहौरे छात्र लैत्रबसु लैंगाकी स्कूल सिंगदा निंगथौगी अंगम अथौसिंगना मनाई मसेल खोंगमी लानमी संगु पुरगा मियामगीदमक येंगसिनबा यामना तोइना चटले लोइरे मिसम मियामना चटनरिबा लंबी सोरोक सिंगदा ओइहौरिबा फिबम सिंग अदुदी लम यौना फटहौद्रे
Hoi angam athoksingi sathok chasin taunariba lambi kharabudi mananganda nura thanglabasu kethahori nuja amagi maithongum phajahori haibatai manung hanjinba amadi chingi lambi soroksingde midi lairadana sasan phauba chai thadrabadi chatlu haiba yahodre madugi leibak tu yamna lairaba leibak malaga leibak tu gi angam athoksing adudi kar atang ba tongi mayum singsu lek launa wangna sai makhoi gi maharani mazai be masing adudi mangak mana makhong makhut phauba sanana pumlang langhowi nong suragana laikom nungsa saragana upul masimagni namthak tawbiraba chamjaraba praja miyamna makhoigi mihut singdagi phangjariba chahi manga gi khudol narak yeglakpa matamdasu dharmagi laison tinson tawduna khangba natana upai leihaude asi ana yaruklabasu nahan muki mapoke mapapni haina khallaga khangna hure yengu bada apum asa natana karisu urakte asumna madam saraswati gi pawdam loisinke madam du wakhal nungaitana tumina phamthake mathangda ima panthoi lai mayamgi sabaduda mayai tangbalda nganthoi taibang mapugi ayaba phanglaba matung mitmangda thokhiba namu taibang mige lisat sajat sing adu mathang pawdam lakhe maruoina leingakna nupiga nupaga right manai hairaduna chamaga taramathoi rak lauthokrabasu nupi amagi thaksi washing machine natraga cook amagi thaktagi panghen helodre ahing amambada nupa amana mathanta maning tamna lapna chatpa ngame akiba leite adubu nupi amana masigi thongnasi leite satpa tarabasu yamna kina chatle electric ki mengalda pungan nganba sahardasu ahingda nupi amana mathanta aki akhang yaudana maning tamna chatpa ngamde namu taibang miyoi ba khudingna yarausa ki dabadi yauhaude adubu nupi singna yamna hena kiriba si yarausa onkraba tamthiraba nupa sing aduni ngasi fawbada kaina nongsana natraga butna chikpadagi nupi ama sire haibasi tarakte adubu sa onkraba nupa kharana chikpadagi taibang thadokhiba nupi gi masingde yamkhre asigumba sa onkraba nupa sing adu bulapna phajilaga sarang amagi manungda machinjak sungthak thaktana kanglaga sihangadabani nupa nupi chap manana thabak surabasu khusumande nupi singdana hena tana pihowe ngasigi taibang pal asida nupa na nupi bu hanthana yengbibagi chatnabi mayam marang kaina lehore nupa amana nupi ani natraga ani dagi hena lonba yahalle amaromdana nupi amana nupa ani khaktang lonjabade mahakpu oktabe lamhenbi tahalli kunaiduna chatnagadoriba kunailon aduna nongban gumna rabon gumna nupi masing yamna thamba ngamba athauba sing adubu phajana izat sanman tongna howe sar kauna howe mahabharat ki bimna thungu ba mafam khudingda mini khangde hingsabini khangde bibha karma ningthi jana tauraga nupi lolabadi laina sumina su yahalle Mahasati Kuntina Durbasa Munige Akarsan Mantra Changyang Taurubada Numit Kauba Devtana Putradan Oina Piramba Karnabu Korigi Sapuda Hapsilaga Mahanadi Turelge Paklaba Iyaida Langthokpikhe Madu Mahakna Mioiba Kunaibu Kibadagini Asumna Maihoroldagi Mioiba Kunaina Nupibu Tuhatpibagi Culture Amade Khudam Sagona Duna Lae Honorable Madam Panthoibi Mahaki Paudamdu Loisinaba Taibang Mapuna Ingit Pirakpadage Savada Farewell Piramlaga Ashramda Lengsinke Mathangda Sakti Selaba Ibudau Sanamahida Taibang Mapuna Harau na Hairake Home Department gi Chauraba Thodang Puriba Ibudau Sanamahi gi Paudam Aikoi Khudingmakna Yamna Pukning Changna Tarase Taibang Mapugi Yathang Phangbadagi Ibudauna Mahaki Paudam Haurakhe Khoyum Layam Aikoina Malem Taibang da Thadotuna Thamleba Saroi Ngaroi Tinmu Laimu Phattaba sing makhoigi mathaudang phajana pangthokpa yaw hodre lamtai thangjada namu taibang mi mayamna thadorakpa asa athak sing adu munari ngaida masa gi mathaude ningsingdre ahing athengbada mi gi nganu yen huraliba lamhen tuhenba sing amade lambi sorokta traffic rule thugairaga gari kanna thoriba namu taibang mi sing phajana chairak piu haikhiba kuirabani adubu saroi ngaroi sing adu mi gi lai khurumbagi haira kabok haibok singdu munari ngaida mathau amata tawhode drug karbar tauriba amasung lockdown manungda lockdown gi so phakairaga chongthok chongsin tauriba yong ikai khangdaba sing adusu mabuk sing adu hogayu haikhrabani madusu ngasi phauba thabak oina pangthoktre yadreda saroi ngaroi sing asina tauriba se chairak piba watpadage namu taibang mi sing ka hena lam helhore masi pumnamak asiga mari leinana aigi honorable taibang mapuda hangat chaning ba wafam ama lei Langna phana ngamdraba namu taibang mi khara yawrakliba se Jupiter planeta loina thadokhrasi mafamduda maning tamjaru rasanu mi maraktade makoisi tongning bata taure wayel loisang sing adosu yen huranba cycle huranbagi bichar taunaba maming khaktagi leiba oina taure adubu ningthau konungi hui ani chikhaina bagi bichar adumade phajana loisankhe sanwaina bagi bichar su masu tana tawe Laivak tugi wayel loisangdu madugi lengak tu supnam sakti kaubade makoina yahode
charam metpagi lengak kawgudabani hai tasengna leibak aduda leiriba namu taibang khudingmakna charam metpagi lengak si asengba miyamgi lengak ni haina hore angakpa pau kharasu tarak e hantak lockdown manungsida yenba amana nganu marum taruk koluge haina puraga atiyada wangna paikhe adubu hairiba nganu marum taruk tuda mangade mafamduda hek yaubaga ngaihaktang lumbu lumbu sana konbibadage asoi angam yaudana ikaina yenba oina pulap olhore amana oninglabasu phibamna yadaduna onkhidre angakpani hojik matamgi mi haiba jibasingse phajana hai singhore ikaibabu khangdrade oningbo onba yare Tenguna makok khakhtang lotlaga masa pumba kanana su udre haina khanjabagum mira yongla khangdraba jivasing adusu khalhaure miyamna khamthengna wanariba tanjaduda lockdown kamawa lobida corona dagi hena tamthiraba mahik mayam amadi koipai paihore miyam marakta chongthok chongsin su lephodre mahik singdu lai pareng su huglag howe social distancing thugaiduna makhoidi chathok chasin tawbada fine su lode asumna iningthok sanamahigi warol taraba matungda sabapati oiriba taibang mapuna sabhaduge waroisin lauthorakhe namu taibang misingi marakta karan tawriba mioiba khunaige I subliba mi khara manba tinfa kakfai sanga singase mafam amada phajana hoijillaga cheksinna thamlagani aduga mafam aduda matam chupagi oina containment zone lauthoknaba layamgi mifamna warep lawre Sabhaduda yauriba layamna khubak makhol hongna khunakhe law khongbasu yaunakhe asumna khoyum layam tilliba chinglemlaba sabhadu loishinkhe